ꯑꯀꯟꯕ ꯄꯦꯅꯥꯜꯇꯤꯁꯤ ꯄꯤꯕ ꯌꯥꯅꯅꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯆꯤꯅꯥꯒꯨꯝꯕ ꯑꯗꯒꯤ ꯂꯩꯕꯥꯛ ꯃꯉꯥ ꯇꯔꯨꯛꯇꯗꯤ ꯗ꯭ꯔꯒꯀ ꯀꯣꯔꯣꯅꯥ ꯍꯦꯛ ꯐꯥꯕꯗ ꯑꯗꯨꯒꯤ ꯄ꯭ꯔꯨꯞ ꯇꯧꯔꯀꯥꯟꯗꯗꯤ ꯍꯦꯛ ꯇꯧꯕꯒ ꯃꯥꯗꯣ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯤꯅꯦ ꯅ ꯑꯁꯤꯒꯨꯝꯕ ꯂꯣ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯏꯟꯗꯤꯌꯥꯗꯁꯨ ꯃꯁꯤꯒꯤ ꯁꯥꯐꯨꯁꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯎꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯂꯣ ꯑꯃ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯃꯒ ꯗ꯭ꯔꯒꯁꯦ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯣꯗꯣ ꯁꯦꯝꯃꯨꯔꯒ ꯃꯣꯏ ꯃꯁꯥꯗ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕ ꯂꯩꯕꯖꯥꯠꯂ ꯍꯥꯏꯁꯤꯅꯦ ꯈꯪꯅꯤꯡꯉꯛꯏꯁꯤꯗꯤ ꯀꯔꯤꯒꯤ ꯁꯦꯝꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ ꯍꯪꯉꯛꯀꯗꯣꯔꯤꯁꯦ ꯁꯦꯝꯕ ꯌꯥꯔꯕꯁꯤ ꯀꯔꯤꯒꯤ ꯁꯦꯝꯗ꯭ꯔꯤꯅꯣ ꯍꯣꯏ ꯀꯦꯄꯤꯇꯦꯜ ꯄꯥꯅꯤꯁꯃꯦꯟꯃꯛ ꯍꯥꯏꯗ꯭ꯔꯁꯨ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯃꯦꯟ ꯐꯥꯎꯗꯤ ꯄꯤꯕ ꯌꯥꯏꯅ ꯆꯍꯤ 10-15 ꯐꯥꯎ ꯄꯤꯁꯟꯕ ꯌꯥꯏ ꯗꯤꯕ ꯂꯩꯔꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯁꯥꯊꯤꯅ ꯄꯦꯟꯗꯕꯁꯤ ꯐꯥꯎꯍꯜꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯄꯦꯟꯗꯕꯁꯤ ꯍꯦꯟꯃꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤ ꯃꯖꯔ ꯁ꯭ꯇꯦꯇꯁꯇ ꯍꯟꯖꯤꯟꯒꯗꯕꯅꯦꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯨꯝ ꯌꯦꯡꯉꯒ ꯂꯥꯟꯁꯦ ꯁꯨꯝ ꯁꯥꯡꯗꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯄꯦꯟꯗꯕ ꯍꯦꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯍꯩꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯣꯏꯗꯕ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯃꯥꯟꯒꯁꯤ ꯇꯧꯈꯠꯂꯛꯄ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯇꯒ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯒꯗꯕꯅꯤ ꯀꯥꯏꯅ ꯄꯨꯈꯠꯅꯔꯛꯑꯒꯗꯤ ꯏꯟꯗꯤꯌꯥꯗ ꯍꯦꯟꯅ ꯀꯣꯛ ꯆꯤꯛꯅꯤꯡꯉꯥꯏ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯏ ꯃꯁꯤ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯕ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯃꯁꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯐꯣꯔꯦꯟ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯒꯁꯨ ꯂꯩꯔꯤꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ 2024ꯒꯤ ꯗꯤꯁꯦꯝꯕꯔ 24ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯐꯣꯔꯃꯔ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕ ꯁꯤꯗꯥꯔꯊ ꯃꯤꯠꯇꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯑꯣꯟꯒꯣꯌꯤꯡ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯃꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯑꯣꯐ ꯗ꯭ꯔꯒꯁ ꯑꯦꯟ ꯑꯥꯔꯝꯁꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯅꯦꯜ ꯍꯨꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯁꯤꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯈꯨꯠ ꯌꯥꯎꯔꯒ ꯂꯩ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯀꯨꯏꯔꯀꯥꯟꯗ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯅ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯁ 18ꯅ ꯍꯟꯗꯛꯀꯤ ꯗꯦꯠ 24ꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯇ꯭ꯔꯛ ꯆꯠꯄ ꯌꯥꯕ ꯇꯅꯦꯜ ꯑꯃ ꯁꯦꯝꯒꯠꯂꯒ ꯃꯗꯨꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒꯁꯤꯡꯗꯨ ꯐꯥꯒꯠꯂꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯔꯨꯠꯇꯣ ꯃꯣꯏꯅ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄꯒꯤ ꯔꯨꯠꯁꯦ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯃꯛꯈꯤꯕꯅꯦꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯑꯉꯛꯄ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯇꯧꯔꯤꯕ ꯂꯂꯣꯜꯂꯤꯕ ꯄꯨꯊꯣꯛꯏꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯥꯔꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯝ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯥꯏꯕꯅꯤꯅ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯇꯅꯦꯜ ꯑꯃꯈꯛ ꯍꯨꯠꯄꯗꯨꯗꯤ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯕ ꯅꯠꯇꯦꯅ ꯍꯥꯏꯇꯥꯔꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕꯁꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯅꯥꯗ ꯕꯦꯁ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯣꯏ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯟꯇ꯭ꯔꯣꯜꯁꯦ ꯃꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯣꯏꯗꯨꯕꯨ ꯗ꯭ꯔꯒ ꯁꯤꯟꯗꯤꯀꯦꯠ ꯑꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯗ꯭ꯔꯒ ꯁꯤꯟꯗꯤꯀꯦꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯐꯣꯡꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯃꯁꯤꯒꯤ ꯗ꯭ꯔꯒꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛꯈꯤꯕꯅꯤ ꯗ꯭ꯔꯒꯁꯤꯡꯁꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯨꯊꯣꯛꯏꯕ ꯗ꯭ꯔꯒꯁꯤꯡꯁꯤ ꯆꯍꯤ ꯑꯃꯗ ꯇꯟ 1,000 ꯆꯥꯡꯗ ꯄꯨꯊꯣꯛꯏꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯟ 1,000 ꯄꯨꯊꯣꯛꯑꯒꯗꯤ ꯃꯗꯨ ꯀꯗꯥꯏꯗ ꯄꯨꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯤ ꯔꯨꯠꯁꯤꯃ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯁꯤ ꯐꯥꯎꯔꯒ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜ ꯐꯥꯎꯔ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯇꯥꯔꯒ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯑꯃ ꯑꯗꯨꯒ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯁꯤꯒꯤ ꯍꯥꯏꯋꯦꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯗ꯭ꯔꯒꯁꯤꯡꯁꯤ ꯄꯨꯊꯣꯔꯛꯄ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯐꯥꯎꯔ ꯃꯇꯨꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯁꯤꯡ ꯌꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯁꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯁꯨ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ ꯑꯃꯒꯤ ꯕꯖꯦꯠꯁꯦ 300 ꯀ꯭ꯔꯣꯔ ꯑꯩꯅ ꯄꯥꯕ ꯀꯥꯟꯗ ꯁꯤꯒꯤ ꯕꯖꯦꯠꯁꯤꯗꯤ ꯗ꯭ꯔꯒꯀꯤ ꯃꯅꯤꯄꯨꯔ ꯐꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯁꯤꯒꯤ ꯕꯖꯦꯠꯁꯤꯗꯤ ꯃꯁꯤꯒꯤ ꯑꯦꯁꯇꯤꯃꯦꯠ ꯇꯧꯕ ꯁꯤꯗꯤ 6,000 ꯃꯨꯛꯀꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯖꯦꯠꯁꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯂꯩ ꯃꯤ ꯂꯩ ꯈꯨꯠꯂꯥꯏ ꯂꯩ ꯑꯦꯚ꯭ꯔꯤꯊꯤꯡꯁ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩ ꯑꯗꯨꯅ
even leibak amagi law and order si wawda makoina thugaiba jatkaiba yakhaiba si yam lainan ngamba haitare madugi saruk amoina handak manipur da yamna sathiba irang si thokpani na akhang hai mayamna sumot pire adu even sidara tumrido koi high court ki hanagi chief justice na piramba magi statement dusu sumaina sum haire masi drug mari lina namba yai na mana koi law gi miyeng da yengaga haipet leithokpa malapna dum haibe asumba thibu ware haitare asumba du karambana sumbu uiduino haise khangbada khangnabu honabada ware haitare hoi mitei singe st demand tawrubadagi sparking point amaka oiki ena haibu oiragadi madu adum reasonable oibra ina khalle aduga maduna hekta masi thohonbani ena haitaragadi madugi statement du miyam da pende aduga yabu sungamoidaba amakak ne haijaninge ada news 18 na pirakiba report sida yamna nungaitaba amakakna hairiba magi tunnels Mizoram ga Myanmar ga tainaba karamba jagada karamba mafamda chapchana location sima haide aduga sidagi putoraga drug pakro sahunga kayano adu phagat khibagi ke sudagi masi asigumba ma leire haisi hairakpani adu masida nate mamang da su 2023 gi khogi June July swaisida Myanmar ga khogi Mizoram ga tainan leiba 𝗕𝗢𝗥 river saina khogi ngamkhai turial haitare ngamkhai sina khaibani aduga masigi khairiba turial mapana sidagi India tamna haidi Mizoram tamna ngasagi jeepable oiba khogi lambi ama excavator sinaraga moya tawthoga kudakta semaga drugse pusilakpa ngamba adugumba mafia singni haitare makhoi gi sakti sidi ayamna manipur gumba sidi adamka moina yam lumnagal rom dong mande anytime thoning matamda wathok si thon ngamni kaina moida adum leram do mali aduna yam section bagi tangai phadaba leiri koina masigi maru oiba haitare manipur da phangi ba saithing sigi maru oiba ama haitare gadi khoisi golden triangle ga naknaru base masina su drakki saithing si yam chauna phangmani na hainingi masida kogi Mekong river si somdagi China dagi horaga Tibet dagi horaga sum chela matung sista Thailand ne Laos ne Myanmar ne asigi Mekong river sigi paring haitare masida moigi hauji hariba lebak ahom sigi conjoin to jaga aswai si masagi yamnasu swamp oibako aduna changthok changhin da su operate to kan da su kogi security na operation se jatha matam su yamna kudung sada ba haitare machine maram kan da hariba golden triangle gi saruk sing sida drugs huge amount putoi malem gi oina khwai da yam ba haitare aduga Myanmar na drug puthokpada khwai da yam puthokpada malem gi lebak sing manungda ani suba lebak ni hairi aduna masi Myanmar din maru oina kogi poppy cultivation se pak sana tawraga masigi opium puthorok pasini mangonda khwai da yamisi aduna masigi opium sing se China da khara yogi adagi Thailand gi sang khara dum yok matungda synthetic drug oina onthora ganda amuk India romda thajilakpani haina basulai India da gi amuksu khogi synthetic drug sing se sunabagi masak sing se India da ki pusin yena ko adu pusila batungda drug sing se synthetic drug sing se pusil amuk thadora sisigi narawon sing sida yamna sati ba sai theng ma koi manipur sida nanghalle adu masigi nanghaliba masi loisingge na haitar gadi India na chapchaba policy amagi makhada paikhatragadi manipur khakna manipur da leiriba manipur lengak si khakna sida leiriba machinery si khakna masi laksin gani haidosi madi oithokpudi yam wagani masidi yamna chawba syndicate amagi makhada laaga achauba trade amakhak oirabanina yamna sectioningai oi masi India na su yamna lumna lokham thoi okay yam ngai se ozai khogi leiriba pot se khogi yamna India government na so khogi Manipur government na so yamna lumna lofam thokpagi wafam dine mathang se oza hemsan ra mu lak jage oza khogi hauziki leiriba khogi Manipur gi thoiba ongoing crisis masida khogi political stability se laina bagi damakta khogi government of India na khogi narco terrorism se thengna bada hana priority pigadabane haba khoi kokami statement am khosule masi possible oigadra haba question dine husik lai basa oza kamai thamini Manipur gi
ꯂꯩꯉꯥꯛꯀꯤ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯗ꯭ꯔꯒꯁꯤꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯍꯟꯊꯕꯗꯧꯅꯀꯣ ꯆꯍꯤ ꯈꯔ ꯖꯦꯜ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯁꯤꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯃꯔꯨꯗꯨ ꯐꯨꯛꯇꯣꯛꯇꯕꯅꯤꯅ ꯃꯇꯣꯟ ꯈꯔ ꯀꯛꯄꯗꯨꯗꯤ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯄ ꯑꯁꯤꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣ ꯃꯦꯀꯔꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯗꯣ ꯐꯥꯔꯛꯄ ꯑꯗꯒꯤ ꯗ꯭ꯔꯒ ꯂꯣꯔꯗꯁꯤꯡꯗꯣ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯄꯦꯅꯥꯜꯇꯤꯁꯤ ꯄꯤꯕ ꯌꯥꯅꯅꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯆꯤꯅꯥꯒꯨꯝꯕ ꯑꯗꯒꯤ ꯂꯩꯕꯥꯛ 5-6ꯇꯗꯤ ꯗ꯭ꯔꯒꯀ ꯀꯣꯔꯅ ꯍꯦꯛ ꯐꯥꯕꯗ ꯑꯗꯨꯒꯤ ꯄ꯭ꯔꯨꯞ ꯇꯧꯔꯀꯥꯟꯗꯗꯤ ꯍꯦꯛ ꯇꯧꯕꯒ ꯃꯥꯗꯣ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯤꯕꯅꯤ ꯅ ꯑꯁꯤꯒꯨꯝꯕ ꯂꯣ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯏꯟꯗꯤꯌꯥꯗꯁꯨ ꯃꯁꯤꯒꯤ ꯁꯥꯐꯨꯁꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯎꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯂꯣ ꯑꯃ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯃꯒ ꯗ꯭ꯔꯒꯁꯦ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯣꯗꯣ ꯁꯦꯝꯃꯨꯔꯒ ꯃꯣꯏ ꯃꯁꯥꯗꯣ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕ ꯂꯩꯕꯖꯥꯠꯂ ꯍꯥꯏꯁꯤꯅꯦꯕ ꯈꯪꯅꯤꯡꯉꯛꯏꯁꯤꯗꯤ ꯀꯔꯤꯒꯤ ꯁꯦꯝꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ ꯍꯪꯉꯛꯀꯗꯣꯔꯤꯁꯦ ꯁꯦꯝꯕ ꯌꯥꯔꯕꯁꯤ ꯀꯔꯤꯒꯤ ꯁꯦꯝꯗ꯭ꯔꯤꯅꯣ ꯍꯣꯏ ꯀꯦꯄꯤꯇꯦꯜ ꯄꯥꯅꯤꯁꯃꯦꯟꯃꯛ ꯍꯥꯏꯗ꯭ꯔꯁꯨ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯃꯦꯟ ꯐꯥꯎꯗꯤ ꯄꯤꯕ ꯌꯥꯏꯅ ꯆꯍꯤ 10-15 ꯐꯥꯎ ꯄꯤꯁꯟꯕ ꯌꯥꯏ ꯌꯦꯁ 15 years ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯃꯦꯟ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯐ ꯇꯥꯝ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯍꯟꯕꯒꯤ ꯀꯩꯅꯣꯁꯤ ꯄꯦꯅꯥꯜꯇꯤꯁꯤ ꯄꯤꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄꯦꯅꯥꯜꯇꯤꯁꯦ ꯈꯔ ꯂꯨꯝꯅ ꯈꯔ ꯀꯟꯅ ꯍꯦꯟꯒꯠꯍꯟꯗ꯭ꯔꯒꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯤꯗꯅ ꯑꯗꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯆꯪꯉꯛꯄꯗꯒꯤ ꯐꯥꯈꯤ ꯑꯗꯨꯝ ꯃꯇꯝ ꯂꯣꯏꯔꯦꯅ ꯆꯍꯤ 7-ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯖꯦꯜ ꯂꯩꯔꯝꯃꯒ ꯂꯣꯏꯔꯦꯅ ꯃꯔꯝ ꯇꯥꯅ ꯊꯤꯡꯗꯣꯛꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯅꯗꯤ ꯃꯁꯤꯒꯤ इशूꯁꯤ ꯂꯣꯏꯁꯤꯟꯕꯗ ꯋꯥꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯅꯦꯜꯒꯤ ꯃꯇꯥꯡꯗꯨꯗ ꯑꯝꯇꯪ ꯂꯥꯛꯆꯍꯧꯒꯦ ꯅ꯭ꯌꯨꯁ 18ꯅ ꯄꯤꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯗ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯗꯤ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯃꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯔꯤꯄꯣꯔꯠꯁꯤ ꯌꯨꯝꯐꯝ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯄꯤꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯁꯝꯍꯣꯠ ꯈꯔ ꯃꯈꯩꯗꯤ ꯃꯗꯨꯒꯤ ꯑꯆꯨꯝꯕꯗꯣ ꯂꯩꯔꯀꯥꯟꯗ ꯃꯗꯨ ꯌꯦꯡꯉꯀꯥꯟꯗ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯉꯥꯛꯏꯕ ꯁꯤꯐꯥꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕꯁꯦ ꯃꯁꯤꯗꯤ ꯃꯣꯏ ꯏꯀꯥꯏꯕꯗꯒꯤ ꯐꯣꯡꯗꯣꯛꯇꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯝꯁꯤꯗꯀꯣ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ 3 ꯁꯨꯕꯅꯦꯕ ꯂꯩꯔꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦꯕꯀꯣ ꯉꯥꯛꯁꯦꯟꯒꯤ ꯂꯝꯁꯤꯗ ꯗꯤꯐꯦꯟꯁꯁꯤꯗꯀꯣ ꯌꯥꯝ ꯍꯩꯁꯤꯡꯉꯦꯅ ꯂꯩꯖꯔꯤꯅꯤ ꯑꯗꯨꯅ ꯐꯥꯎꯕꯗ ꯈꯪꯉꯝꯗꯕ ꯇꯅꯦꯜ ꯑꯆꯧꯕ ꯑꯃ ꯍꯨꯠꯂꯒ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯦ ꯀꯥꯏꯁꯤꯗꯤ ꯌꯥꯝ 이까이ꯅꯤꯉꯥꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨ 이까이ꯕ ꯅꯪꯕ ꯇꯥꯔꯦꯅ ꯍꯥꯏꯗꯕ ꯉꯁꯥꯏꯒꯤ ꯂꯣꯠꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃꯒ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯀꯧꯇ꯭ꯔꯨꯛꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ ꯄ꯭ꯔꯨꯞ ꯂꯩꯔꯕ NIAꯗ ꯁꯤꯟꯅꯔꯒ ꯊꯤꯒꯠꯄ ꯍꯧꯔꯅꯦꯅ ꯍꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁꯇꯨ इंडियन आर्मी की मकोकनदी मणिपुर ड्रोन अटैक चथरपगी रिकॉर्ड लेते एविडेंस लेते खुम्मीने अदुन मसिनी इंडिया मनुंग दा थोकपा असिगुम्बा फुरुप अनि की कन्फ्लिक्ट अमदा खोगी लांदा इंटरनेशनल की थाकता तवदब लांदा चथगदब अटैक मोंग अमा चथरपा हाइबसी सिबाउदा कइमता फाबंगमदब हाइबसी इंडिया की सिक्योरिटी से याम थिना सोलेना उनिंगाइनेबा मदु याम थिना सोनबोइना उगी तारेना हाइबा माले बदुसुको अदुना असिगुम्बा पॉलिसी मयाम अमा चथबसी सी अंगकपनी अदुगा तमेल अमखक सेमबदुदी अदुसु यामना याम थागनिंगाइने हाइतारे मोगी हाइसिंगबदोको मदुना नतना मदुना सिना मिजोराम दुम ओरकांदा मणिपुर की खा थांबा खोगी वांगुगा ताइनना सोमदा मखादा लैरिबा के मोलनोमदा मणिपुर रिवर की मथक्ता अनऑथराइज्ड ओइबा मौंगदा कुकी फुरुकी मियोइसिंगना RCC थोमा हाइरगा सागलपदा
ꯀꯩꯝ ꯇꯧꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯊꯣꯡꯁꯤ ꯊꯣꯡꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯅ ꯔꯤꯄꯣꯔꯠ ꯄꯤꯅꯕ ꯌꯥꯎꯔꯦ ꯊꯣꯡꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯥꯒꯠꯈ꯭ꯔꯦ ꯃꯗꯨꯅꯤ ꯊꯣꯡ ꯑꯃ ꯁꯥꯕ ꯍꯥꯏꯁꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯅ ꯑꯅꯤꯅ ꯁꯥ ꯌꯥꯕ ꯅꯠꯇꯦꯕ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯅꯨꯡꯗꯒꯤ ꯍꯧꯔꯒ ꯊꯣꯡꯁꯤ ꯌꯥꯝꯅ ꯑꯁꯥꯡꯕ ꯇꯨꯔꯦꯜ ꯑꯄꯥꯛꯄ ꯇꯨꯔꯦꯜꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯪꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯁꯥꯔꯛꯏꯅꯦꯕ ꯃꯗꯨꯒꯤ ꯁꯦꯟꯐꯝꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤꯅꯦꯕ ꯍꯪꯒꯗꯧꯔꯤꯁꯦ ꯑꯗ ꯃꯁꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯩꯁꯥꯒꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯗ꯭ꯔꯒ ꯀꯥꯔꯇꯦꯂꯔꯁꯤꯡ ꯁꯤꯟꯗꯤꯀꯦꯠꯁꯤꯡꯁꯤꯅ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯦ ꯍꯩꯊꯕꯅꯤ ꯍꯩꯊꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗꯗꯤ ꯑꯋꯥꯠꯄꯁꯤ ꯂꯩꯇꯕꯅꯤꯅ ꯁꯤꯁꯤꯗ ꯗ꯭ꯔꯒ ꯄꯨꯕ ꯍꯥꯏꯕꯁꯤꯗ ꯅꯣꯡꯃꯩ ꯌꯥꯎꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯤ ꯌꯥꯎꯒꯗꯣꯏꯅꯤ ꯍꯥꯏꯗꯤ ꯄꯨꯔꯤꯕ ꯃꯤꯁꯤꯡꯗꯨ ꯒꯥꯔꯗ ꯇꯧꯗꯣꯏꯅꯤ ꯄꯣꯠꯇꯨ ꯃꯥꯡꯗꯅꯕ ꯒꯥꯔꯗ ꯇꯧꯔꯒ ꯂꯥꯛꯀꯗꯣꯏꯅꯤ ꯃꯁꯤ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯔꯤꯁꯤꯗꯤ ꯇꯤꯞꯁ ꯑꯣꯐ ꯗ ꯑꯥꯏꯁꯕꯔꯒ ꯍꯥꯏꯗꯨꯅꯦꯕ ꯄꯨꯊꯣꯛꯈꯤꯕ ꯄꯨꯔꯒ ꯆꯠꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯆꯦꯠ ꯈꯔ ꯈꯛꯇꯅꯦꯕ ꯐꯥꯔꯤꯁꯦ ꯑꯗꯨ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯐꯥꯕ ꯉꯝꯍꯧꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯅꯔꯤꯑꯕ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯈꯨꯠ ꯈꯔ ꯌꯥꯎꯗꯅ ꯂꯥꯏꯅ ꯗ꯭ꯔꯒ ꯄꯨꯕ ꯉꯝꯃꯣꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯄꯋꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯗꯨꯝ ꯆꯦꯟꯅꯔꯝꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯕ ꯑꯃꯈꯛꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯀꯦꯄꯤꯇꯦꯜ ꯄꯥꯅꯤꯁꯃꯦꯟ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯣꯗꯣ ꯁꯦꯝꯃꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯣꯔꯛꯀꯗꯕ ꯂꯩꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯂꯣꯁꯤ ꯁꯦꯝꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯁꯤ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯃꯁꯤꯗꯅꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯁꯦ ꯀꯗꯥꯏ ꯐꯥꯎꯕꯗ ꯌꯥꯝꯅ ꯐꯤꯌꯔ ꯑꯣꯏꯅ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯥꯏꯅꯈ꯭ꯔꯕ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯔꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯁꯥꯊꯤꯅ ꯄꯦꯟꯗꯕꯁꯤ ꯐꯥꯎꯍꯜꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯄꯦꯟꯗꯕꯁꯤ ꯍꯦꯟꯃꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤ ꯃꯥꯖꯔ ꯁ꯭ꯇꯦꯇꯁꯇ ꯍꯟꯖꯤꯟꯒꯗꯕꯅꯦꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯨꯝ ꯌꯦꯡꯉꯒ ꯂꯥꯟꯁꯦ ꯁꯨꯝ ꯁꯥꯡꯗꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯄꯦꯟꯗꯕ ꯍꯦꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯍꯩꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯣꯏꯗꯕ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯃꯥꯟꯒꯁꯤ ꯇꯧꯈꯠꯂꯛꯄ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯇꯒ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯒꯗꯕꯅꯤ ꯀꯥꯏꯅ ꯄꯨꯈꯠꯅꯔꯛꯑꯒꯗꯤ ꯏꯟꯗꯤꯌꯥꯗ ꯍꯦꯟꯅ ꯀꯣꯛ ꯆꯤꯛꯅꯤꯡꯉꯥꯏ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯏ ꯃꯁꯤ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯃꯁꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ